Thaina mamangayda khungang amada suba nomba yamna kanjaba lauba nupa ama lairame. Lauba nupa asi magini haibada kanasu laitre. Nong anbadagi numit tadriba phawba thabak suba asina magi pothafam oijarame. Numit khudingi ayuk anganbadagi hauduna khun adugi lairiba guha adu tamna satlaga nongmagi mahaki sijinnanaba konagadaba ising soklamme. Laibakna saba safu ani thakai anirom sangba saisang amagi maton matonda setna kisilaga marengban anida thangatuna ising sokpa nungti numit khudingi satlamme. Safu anidugi manungda amadi yamna phajai ahanba amagomme. Langtrik langna sit nahale. Aduga akaiba atoiba mami maset amata taramde. Yengbada aduki matik phajai. Safu adusu magi phajaba taibang miyoibada mahakna piriba kanaba adugi khallaga yamna sauthoksaba phawramme. Aduga safu amadi yengbada yamna malle. Mabuk tangkhai aduaida mai chatuna ising hapa matamdasu ising yure. Magi akaiba mayising adudagi tahauba ising marik sing aduna yum yauba matamdadi ising du maningda khajik khaktamag ngaihoduna lauba nupa aduna sijinanaba ising yauramde. Makhoigi mapu lauba nupa aduna makhoi anibu amuktada mafam amatadagi ising soktuna puraklaga mahakna lambida ising loina yuduna tahauraga lauba nupa adugi mayum yauba matamda ising tangkhai hena yaudana lakpa aduda mallaba mai satlaba safu adugi khalubada yamna nungaitaba phawjaramme. Nongmadi lauba nupa aduna khulgi guhadudagi ising sokluraga halakpagi lambida phajaba kaidaba safu aduna amanba akaiba safu aduda karyamnana noklaga yengduna hairamme. Nahakti kanadaba safuni. Nahakti aigi mapu asida kanabasu amata pide. Aigi mapuna labkraba khungi guha asidagi wana pik thanna ising soktuna magi lengjumda wana puraklaga nangna lambida nahaki akaiba singaduna maram oiraga loinamak yuduna tahaure. Yum yorakpadadi nahakti mapuna sijinanaba ising ningthina piba ngamde. Nangdi aigi mapubu wahannaba laibani. Nahakti aigumna mapuda kanabasu piba ngamde. Aidi aigi mapuna guhadagi soklakpa ising adumag marik amata khiktok lamdana yum tamna puraklibani. Amanba akaiba safudu safu amaduna hairiba wafam aduda wahi amata khumba ngamdana tuminna lukthaduna nungaitana lairamme. Wahi singaduna magi thamoida atumba tingkhangna thinbagum phawramme. Asumna nongma haukhre. Numit masing yamsilakle adubu phajaba ahanba safu aduna amanba akaiba safu adubu numit khudingi noknaba karemnabadi leplamde. Adumna numit khudingi tauraba adudadi amanba akaiba safu adu mahak nongmagi safu ama oina lairubagi kanadre mamal laitraba kanafam khangdraba magun yaudraba posak amagum mathanta khalakle. Nungaitaba mayam aduna phungalaktuna nongmadi amanba akaiba safu adu magi mapuna makhoi anibu ising haptuna purakliba amadi magi akaiba mapa adudagi ising marik tahuriba adu yengjaraga amanba safu adu ngasidi mamitagi mapi tana kaplamme. Mahaki mamitagi tarakliba pi amadi magi akaiba adudagi yurakliba ising anidu punsinakiduna lambi adugi matai aduda marik tahuribadu yenglaga amanba akaiba safu aduna nunghiknaba khonjelda magi mapu tananaba kaptuna hairamme. He mapu ibungo nahaksi yamna phakre asuk kanafam khangdraba amanba kairaba safu aibusu asuk luna thambiduna ngasi phawba aibu loinaduna leiri. Adubu ainadi aigi mapugi karisu kanaba thabak amata tauba ngamdre. Masigidamak aibu warauganuko. Lauba nupa adu ising puduna lambi aduda mathanta lakpani. Kadomdagino khangdaba khonjel ama tarakpa aduda kanano khanduna koirei leiduna yengi.
Adubu kona thangdadi tarakliba khonjel adudi magi chaphu amanba akaiba aduna hairakpani haibasi khangba ngamle. Lauba nupa adu angakpa phawi adubu magi amanba akaiba chaphu aduna aduk nunghaitana hairakliba wasing adu lauba nupa aduna chaphu aduda nungsina yenglaga makha tana amuk pakhum pirammi. Aigi nungsiraba chaphu karigino nahakna aduk thamoi sokna nungaitana kaplibadi nahaki kari pendaba lairabage aingonda arotpa leitana tammu. Amanba akaiba chaphu aduna makha taraklammi. Ngasi phawada aina nahaki karisu tauba ngamde. Nahakna ayuk yenda anganbadagi hauduna wana lapkhraba khungi guha tamna khongna chatuna sokluba ising adu aina yum yauba nangdringaida aigi akaiba mayising asidagi loina yuduna tahaure. Nahakna wana honajariba adu aina pumnamak manghalle. Karisu kanadaba aibu nahakna ngasisu kanadre haiduna manghanduna thugaiduna hundokibagi mahut aibu luna nungsina adum loina birido. Aibu ngasi maksu sizin birido. Aise khwaidagi kanadaba posak ama oire. Lauba nupa adu nungsiba mityeng amaga loinana amanba akaiba chaphu aduda yengduna chaphu aduna hairiba mahakki nungaitaba warising adu tuminna taramme. Chaphu aduna magi wari loiraklabada lauba nupa aduna makha taraklamme. O wafamsing adugira nahakna thamoida matam pumnamakta omduna thamlaga nungaitaba pendaba kaya phawribase. Hayengdi ai nangonda karigomba ama yenghange. Nahak aina yenghangadoribase masi urabadi nahak nasana nasabu aduk hanthana khanjaribado kaidongnungda sukhan khallaroi. Amanba akaiba chaphu adu magi mapuna hariba wa adu karino haiba mahak khangjaramde. Khangnaba hotnarabasu magi wakhalna lamba phangde. Adubu magi mapugi wa aduda mangonda karigomba asa ama mangal ama phaurakpagum phaujarammi. Mathangi ayukni lauba nupa adu mahausagum ngasisu magi chaphu anidu puduna ising sokpa laklammi. Anganba ayukki liri ing lauba nungsit numitna singyada litkhalakpa usek kayana lengli paliba pumnamakpu yahauro nongale taktuna atiya sinba thungna koipai paiduna yakairol sakli. Ising sokpa loiraga halakpagi lambida lauba nupa aduna mahakki chaphu anidu tananaba hairaklammi. Aigi nungsiraba chaphu ani nakhoi animak yengo. Ngasidi ai wa ama haige. Nakhoi animak yengo. Lambigi nakan laimaising aduda amukta yengthau kari ubage haibado yengo. Lauba nupa aduna hairakpagi matung inna chaphu anidu lambigi nakan laimai aduda yengtharammi. Angakpagi matongni. Chaphu anidu maya karaduna oiramliba lambi adugi phajabadu yenglammi. Akaiba chaphu aduna numit khudingi lakliba lambigi nakan aduda hauramliba phajaraba makhal makhalgi kayagi lei mayam singadu laisak laisu amata manate. Lei mayam adugi nungsiba lainamna mafamdu pungthan thankre. Oiramliba matau aduda akaiba chaphu adudi haraubagi pankhai leikhidre. Aduga ahanba phajaba chaphu adudi ikaibana maithong maksillammi. Magi nakan adudi karigumba pambi amata hauramde. Laikrak satlaba lambi akanba nungsing masinataba karisu uba phangde. Magi phajaraba masak aduda napal taujaruba chaphu ahanba adu ngasi mahakmuk mamal laitraba kanafam khangdraba posak laitre haina khanbagum lukthaduna lairamme. Lambi adugi phajaraba masak adu yenghallaba matungda lauba nupa aduna magi chaphu ani adu puduna mayumda halakle. Chaphu anidu laimaida thamlaga lauba nupa adusu tapna chaphu anidugi marakta phamtharamme. Amanba akaiba chaphu adu yum yorokpa matamdadi ising adu mahaki maningda khara khaktamak yauramme. Magi ising marik singna lambi gi nakan aduda hauhauriba
ꯂꯩꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯤꯖꯅ ꯂꯩꯁꯥꯠ ꯇꯝꯍꯟꯖꯔꯕꯁꯨ ꯃꯥꯒꯤ ꯃꯄꯨ ꯑꯗꯨꯒꯤ ꯁꯤꯖꯤꯟꯅꯅꯕ ꯏꯁꯤꯡ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯦ ꯈꯟꯗꯨꯅ ꯆꯐꯨ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯝꯃꯦ꯫ ꯆꯐꯨ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯃꯦ, ꯃꯄꯨ ꯏꯕꯨꯡꯉꯣ, ꯑꯩꯅ ꯂꯝꯕꯤꯒꯤ ꯅꯥꯀꯟ ꯑꯗꯨꯗ ꯁꯥꯠꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨꯒꯤ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯗꯨꯅ ꯃꯈꯣꯏꯕꯨ ꯂꯩꯁꯥꯠ ꯇꯝꯍꯜꯂꯕꯁꯨ ꯑꯩꯒꯤ ꯃꯄꯨ ꯅꯍꯥꯛꯀꯤꯗꯤ ꯑꯩꯅ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯐꯝꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯛ ꯄꯣꯛꯂꯤꯗꯣ꯫ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯊꯥꯡꯂꯕ ꯑꯇꯤꯌꯥꯗ ꯅꯨꯃꯤꯠꯀꯤ ꯃꯁꯦꯛ ꯃꯉꯥꯜꯅ ꯐꯥꯎꯗꯣꯔꯛꯇꯨꯅ ꯃꯥꯂꯦꯝꯕꯨ ꯉꯥꯟꯍꯟꯕꯒꯨꯝ ꯂꯧꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ, ꯅꯍꯥꯛꯀꯤ ꯋꯥꯈꯜꯅ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯃꯤꯠꯃꯛꯅ ꯎꯔꯛꯂꯕ ꯅꯠꯇ꯭ꯔꯥ? ꯂꯩꯁꯤꯡ ꯑꯗꯨꯒꯤ ꯑꯍꯦꯟꯕ ꯃꯒꯨꯟ ꯀꯔꯤꯅꯣ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ? ꯑꯀꯥꯏꯕ ꯆꯐꯨ ꯑꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯜꯂꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯂꯩꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯛ ꯐꯖꯕ, ꯑꯗꯨꯛ ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯩꯗꯤ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯂꯧꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯑꯗꯨꯛ ꯐꯖꯔꯕ, ꯑꯗꯨꯛ ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯩꯁꯤꯡ ꯑꯗꯣ ꯂꯝꯕꯤ ꯑꯗꯨꯒꯤ ꯀꯔꯝꯕ ꯅꯥꯀꯟꯗ ꯁꯥꯠꯍꯧꯕꯒꯦ? ꯑꯀꯥꯏꯕ ꯆꯐꯨ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯒꯤ ꯅꯥꯀꯟꯗ ꯁꯥꯠꯍꯧꯏ꯫ ꯑꯀꯥꯏꯕ ꯆꯐꯨ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯂꯧꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯝꯃꯤ, ꯑꯗꯨꯅꯤ, ꯅꯪꯒꯤ ꯅꯥꯀꯟꯗ ꯈꯛ ꯁꯥꯠꯂꯒ ꯅꯥꯀꯟ ꯑꯃꯗꯨꯗ ꯁꯥꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯀꯥꯏꯕ ꯆꯐꯨ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯂꯧꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯏ꯫ ꯑꯍꯟꯕ ꯐꯖꯕ ꯆꯐꯨ ꯑꯗꯨꯁꯨ ꯂꯧꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯂꯧꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯑꯩꯅ ꯈꯪꯏ ꯃꯗꯨꯗꯤ ꯍꯧꯕꯗꯒꯤ ꯍꯧꯅ ꯑꯩꯒꯤ ꯆꯐꯨ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯀꯥꯏꯔꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯏ꯫ ꯀꯥꯏꯔꯦ ꯍꯥꯏꯗꯨꯅ ꯄꯣꯠꯁꯛ ꯑꯃꯕꯨ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟ ꯑꯃꯗ ꯑꯩꯅ ꯃꯈꯜ ꯃꯈꯥꯒꯤ ꯂꯩ ꯀꯌꯥꯒꯤ ꯃꯔꯨ ꯍꯨꯟꯖꯤꯟꯗꯨꯅ ꯊꯥꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯂꯩ ꯃꯔꯨ ꯍꯨꯜꯂꯤꯕ ꯅꯥꯀꯟ ꯑꯗꯣꯝꯗ ꯑꯩꯒꯤ ꯑꯀꯥꯏꯕ ꯆꯐꯨ ꯑꯁꯤꯗꯒꯤ ꯇꯥꯔꯛꯄ ꯏꯁꯤꯡ ꯃꯔꯤꯛꯁꯤꯡ ꯑꯗꯨꯗꯒꯤ ꯇꯥꯈꯤꯗꯨꯅ ꯂꯩ ꯃꯔꯨꯁꯤꯡ ꯑꯗꯨꯅ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯆꯤꯟꯖꯥꯛ ꯄꯤꯕꯤꯔꯤꯕꯅꯤ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤꯔꯤꯕꯅꯤ꯫ ꯅꯁꯥ ꯈꯪꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯆꯥꯏꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯩꯁꯤꯡ ꯑꯗꯣ ꯃꯄꯨꯡ ꯃꯔꯩ ꯐꯥꯗꯨꯅ ꯂꯩꯁꯥꯠ ꯇꯝꯂꯦ, ꯑꯎꯕ ꯀꯌꯥꯒꯤ ꯃꯤꯠꯀꯤ ꯂꯩꯇꯦꯡ ꯑꯣꯏꯔꯦꯗꯣ꯫ ꯂꯧꯎꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯑꯀꯥꯏꯕ ꯆꯐꯨ ꯑꯗꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯂꯛꯂꯝꯃꯤ꯫ ꯂꯧꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯂꯝꯕꯤꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯩꯅ ꯑꯌꯨꯛ ꯈꯨꯗꯤꯡ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯃꯇꯝꯗꯁꯨ ꯑꯌꯨꯛꯀꯤ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯕ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝ, ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯈꯨꯜꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯐꯝꯁꯤꯒꯤ ꯐꯖꯕ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ, ꯄꯣꯊꯥꯐꯝ ꯑꯣꯏꯅꯔꯤꯕꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯋꯥꯈꯜ ꯃꯀꯥ ꯂꯥꯝꯍꯜꯂꯤꯕ, ꯃꯤꯠꯀꯨꯞ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯍꯜꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯅꯍꯥꯛꯀꯤ ꯑꯀꯥꯏꯕ ꯑꯗꯨꯗꯒꯤ ꯌꯨꯔꯛꯂꯤꯕ ꯏꯁꯤꯡ ꯃꯔꯤꯛꯁꯤꯡꯗꯣ ꯃꯗꯨꯅꯅꯤ꯫ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯃꯔꯝꯅꯅꯤ꯫ ꯃꯁꯤꯗꯕꯨ ꯅꯍꯥꯛꯅ ꯅꯁꯥ ꯑꯁꯤ ꯀꯥꯟꯅꯐꯝ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕ ꯑꯗꯨ ꯑꯆꯨꯝꯕ ꯋꯥꯈꯜ ꯑꯣꯏꯔꯤꯕ꯭ꯔꯥ? ꯂꯧꯎꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯀꯥꯏꯕ ꯆꯐꯨ ꯑꯗꯨ ꯍꯔꯥꯎꯕ, ꯑꯄꯦꯟꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯒꯨꯟꯁꯤ ꯉꯁꯤꯇꯃꯛ ꯃꯁꯛ ꯈꯪꯖꯔꯛꯇꯨꯅ ꯃꯤꯠꯂꯨꯗꯒꯤ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯔꯛꯂꯝꯃꯤ꯫ ꯐꯖꯕ ꯑꯍꯟꯕ ꯆꯐꯨ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯩ ꯃꯉꯥꯏꯔꯦ ꯈꯜꯂꯨꯕ ꯆꯥꯎꯊꯣꯛꯄ ꯐꯥꯎꯔꯨꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯀꯥꯏꯕ ꯆꯐꯨ ꯑꯗꯨꯗ ꯍꯥꯏꯈꯤꯕ, ꯈꯟꯈꯤꯕ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯃꯍꯥꯛ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯃꯁꯥꯅ ꯌꯥꯖꯔꯝꯃꯤ꯫ ꯏꯪꯅ ꯇꯞꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯑꯍꯟꯕ ꯐꯖꯕ ꯆꯐꯨ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯄꯨ ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯒꯦ꯫ ꯂꯧꯎꯕ ꯅꯨꯄꯥ ꯑꯗꯨ ꯑꯍꯟꯕ ꯐꯖꯕ ꯆꯐꯨ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯈꯨꯝꯃꯤ, ꯍꯥꯏꯌꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ, ꯍꯥꯏꯌꯨ, ꯅꯍꯥꯛꯁꯨ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯑꯄꯟꯕ ꯂꯩꯇꯅ ꯐꯣꯡꯗꯣꯛꯎ꯫ ꯑꯍꯟꯕ ꯐꯖꯕ ꯆꯐꯨ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯥꯝꯅ ꯏꯀꯥꯏꯕ ꯐꯥꯎꯔꯦ꯫
ꯑꯩꯃꯨꯛ ꯄꯪꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯀꯥꯏꯕ ꯆꯐꯨ ꯑꯁꯤꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯣꯛꯅꯗꯨꯅ ꯃꯥꯕꯨ ꯍꯟꯊꯅ ꯈꯟꯗꯨꯅ ꯃꯍꯥꯛꯄꯨ ꯀꯥꯟꯅꯗꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯡꯂꯨꯕ ꯀꯔꯦꯝꯅꯔꯨꯕ꯫ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯑꯩꯗꯤ ꯐꯖꯕ ꯑꯍꯟꯕ ꯏꯁꯥꯗ ꯃꯍꯤ ꯑꯃꯠꯇ ꯆꯠꯇ꯭ꯔꯤꯕ ꯆꯐꯨꯅꯤ꯫ ꯑꯩꯅ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯃꯥꯡꯍꯟꯗꯅ ꯑꯩꯒꯤ ꯃꯄꯨꯒꯤ ꯀꯥꯟꯅꯅꯕ ꯄꯤ ꯈꯜꯂꯨꯕ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯀꯥꯏꯕ ꯆꯐꯨ ꯑꯁꯤꯒꯨꯝꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯃꯛꯇꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯑꯀꯥꯏꯕ ꯆꯐꯨ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯃꯔꯨꯞ, ꯅꯍꯥꯛ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯅꯍꯥꯛꯄꯨ ꯍꯟꯊꯅ ꯈꯟꯗꯨꯅ ꯉꯥꯡꯈꯤꯕ ꯄꯨꯝꯅꯃꯛ ꯅꯍꯥꯛꯀꯤ ꯑꯄꯪꯕ ꯃꯔꯨꯞꯅꯤ ꯈꯟꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯗꯣ꯫ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯀꯥꯟꯅꯕ ꯀꯥꯟꯅꯗꯕ, ꯑꯐꯕ ꯐꯠꯇꯕ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗ ꯑꯃꯅ ꯑꯃꯕꯨ ꯐꯩ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯍꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯥꯏꯌꯨ ꯃꯔꯨꯞ, ꯅꯍꯥꯛ ꯑꯩꯕꯨ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯥ? ꯑꯍꯟꯕ ꯐꯖꯕ ꯆꯐꯨ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯀꯥꯏꯕ ꯆꯐꯨ ꯑꯗꯨꯅ ꯃꯀꯥ ꯂꯥꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯔꯨꯞ, ꯑꯩꯅ ꯅꯪꯕꯨ ꯀꯔꯤꯒꯤ ꯌꯦꯛꯅꯕꯒꯨꯝ ꯈꯟꯒꯗꯧꯔꯤꯕꯅꯣ? ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯅꯁꯥꯅꯤ꯫ ꯀꯅꯥꯁꯨ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯆꯨꯝꯅ ꯊꯥꯡꯕ ꯉꯝꯂꯣꯏ꯫ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯉꯥꯛꯅꯒꯗꯕꯅꯤ꯫ ꯑꯩ ꯅꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯔꯨꯞ꯫ ꯆꯐꯨ ꯑꯅꯤꯗꯨꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯗꯨꯒ ꯑꯃꯅ ꯑꯃꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯉꯥꯛꯅꯕ ꯃꯇꯧ ꯑꯗꯨꯗ ꯂꯧꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯐꯨ ꯑꯅꯤꯗꯨꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯒ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅꯤꯗꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯎꯔꯣꯏꯗꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯅꯪꯒꯤ ꯐꯖꯕ ꯇꯧꯕ ꯉꯝꯕ ꯂꯣꯏꯅꯃꯛ ꯂꯩꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯃꯒ ꯃꯒꯨꯟ ꯃꯥꯟꯅꯗꯕ ꯈꯛꯅꯤ꯫ ꯑꯩꯅ ꯉꯝꯗꯕ ꯅꯪꯅ ꯉꯝꯕ ꯌꯥꯏ, ꯅꯪꯅ ꯉꯝꯗꯕꯗꯣ ꯃꯥꯅ ꯉꯝꯕ ꯌꯥꯏ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯅ ꯑꯃꯕꯨ ꯍꯟꯊꯅ ꯀꯩꯗꯧꯅꯨꯡꯗ ꯂꯧꯔꯣꯏꯗꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ, ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯍꯟꯕ ꯐꯖꯕ ꯆꯐꯨ ꯅꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯁꯤꯖꯤꯟꯅꯕ ꯀꯣꯟꯅꯒꯗꯕ ꯏꯁꯤꯡꯗꯣ ꯃꯗꯨ ꯅꯍꯥꯛꯅ ꯄꯤꯕꯤꯔꯤ꯫ ꯑꯩꯒꯤ ꯑꯀꯥꯏꯕ ꯆꯐꯨ, ꯅꯍꯥꯛꯅꯗꯤ ꯃꯉꯣꯟꯗ ꯆꯦꯟꯕ ꯉꯝꯗꯕ ꯃꯥꯒꯤ ꯃꯒꯨꯟꯗꯣ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯐꯖꯔꯕ ꯂꯩꯔꯥꯡ ꯀꯌꯥꯒꯤ ꯏꯈꯧ ꯂꯥꯡꯕ ꯀꯣꯛꯍꯟꯗꯨꯅ ꯍꯩꯅꯝ ꯂꯩꯅꯝꯅ ꯄꯤꯛ ꯊꯜꯍꯜꯂꯦꯗꯣ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯈꯜꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯍꯜꯂꯤꯕꯅꯤꯗꯣ꯫ ꯄꯨꯝꯅꯃꯛ ꯍꯤꯡꯕꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡ ꯉꯥꯛꯇꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯃꯛꯅ ꯑꯍꯟꯕ ꯆꯐꯨ ꯉꯥꯛꯇ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯒꯤ ꯁꯤꯖꯤꯟꯅꯅꯕ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡꯗꯤ ꯋꯥꯠꯂꯝꯗꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯐꯖꯔꯕ ꯂꯩꯔꯥꯡꯁꯤꯡ ꯑꯁꯤꯗꯤ ꯎꯕ ꯐꯪꯂꯝꯂꯣꯏ, ꯂꯩꯅꯝꯁꯨ ꯅꯝꯕ ꯐꯪꯂꯝꯂꯣꯏ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯃꯛꯅ ꯑꯀꯥꯏꯕ ꯆꯐꯨ ꯉꯥꯛꯇ ꯑꯣꯏꯔꯝꯂꯕꯗꯤ ꯐꯖꯕ ꯂꯩꯔꯥꯡꯈꯛ ꯎꯔꯒ ꯅꯨꯡꯁꯤꯕ ꯂꯩꯅꯝꯈꯛ ꯇꯥꯔꯒ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯁꯤꯖꯤꯟꯅꯅꯕ ꯏꯁꯤꯡꯗꯤ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕు ꯍꯟꯊꯅ ꯌꯦꯡꯕ, ꯀꯔꯦꯝꯅꯕ, ꯅꯣꯛꯅꯕ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯥꯟꯅꯕ ꯄꯤꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯉꯥꯛꯇꯅꯤ꯫ ꯂꯧꯎꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯆꯐꯨ ꯑꯅꯤꯃꯛ ꯑꯄꯦꯟꯕ ꯐꯥꯎꯔꯝꯃꯤ ꯑꯃꯗꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯍꯟꯕ ꯐꯖꯕ ꯆꯐꯨ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯐꯖꯕꯒꯤ ꯅꯥꯄꯟ ꯆꯥꯎꯊꯣꯛꯄ ꯑꯗꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯥꯏꯕ ꯆꯐꯨ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯣꯝꯗꯨꯅ ꯂꯩꯔꯝꯕ ꯃꯍꯥꯛꯁꯤ ꯀꯥꯟꯅꯗ꯭ꯔꯕ ꯄꯣꯠꯁꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯕ ꯑꯗꯨ ꯀꯣꯛꯇꯨꯅ ꯑꯍꯟꯕ ꯐꯖꯕ ꯆꯐꯨ ꯑꯗꯨꯒꯨꯝ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯝꯕ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯒ ꯈꯜ ꯆꯥꯡ ꯑꯣꯟꯅꯕ ꯃꯇꯝꯗ ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯜꯂꯤ ꯋꯥꯠꯂꯤ ꯍꯥꯏꯕꯁꯤ ꯑꯄꯪꯕꯁꯤꯡ ꯈꯛꯇꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯣꯏꯔꯝꯂꯦ꯫ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯂꯝꯕꯤꯗ ꯀꯥꯟꯅꯕ ꯄꯤꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯍꯟꯕ ꯆꯐꯨ ꯑꯗꯨꯁꯨ ꯃꯥꯒꯤ ꯉꯝꯖꯕ ꯏꯁꯤꯡ ꯄꯨꯔꯛꯇꯨꯅ ꯂꯧꯎꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯣꯡꯃꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯏꯁꯤꯡ ꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯗꯨꯗ ꯄꯦꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯥꯏꯕ ꯆꯐꯨ ꯑꯗꯨꯁꯨ ꯃꯥꯒꯤ ꯑꯀꯥꯏꯕ ꯃꯩꯁꯤꯡ ꯑꯗꯨꯗꯒꯤ ꯇꯥꯍꯧꯕ ꯏꯁꯤꯡ ꯃꯔꯤꯛꯁꯤꯡ ꯑꯗꯨꯅ ꯂꯝꯕꯤꯒꯤ ꯅꯥꯀꯟ ꯑꯗꯨꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯈꯧ ꯂꯥꯡꯕ ꯀꯣꯛꯍꯟꯗꯨꯅ ꯄꯦꯟꯊꯣꯛꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯆꯐꯨ ꯑꯅꯤꯁꯤꯒꯤ ꯃꯇꯧꯒꯨꯝ ꯑꯃꯅ ꯑꯃꯒꯤ ꯐꯖꯕ, ꯀꯥꯟꯅꯕ, ꯇꯧꯕ ꯉꯝꯕ ꯃꯒꯨꯟ ꯈꯪꯅꯗꯦ꯫ ꯑꯃꯅ ꯑꯃꯕꯨ ꯍꯨꯟꯗꯨꯅ
ai mangaire haiduna satnari khudingmak aigi masak amada phajaba ngaktani aigi hiram amada kanaba piba tauba ngamba ngaktani haribo wakhal asi aikhoina senminerabadi amana amabu hanthana yengba karemnaba noknaba nungsinadaba pumnamak mangkhiduna nungsi sanaba amana amagi mateng pangnaduna hingba soidanamak ngamni wari asi nungai biragadi like tawbiramo comment tawbiramo aduga channel asida nauna sangbirakpa oiragadi channel asibu subscribe tawbiramo